First of all, the EPAC TV News welcomes everyone. Khomidok Social Development Club KSDC na sinduna anirak suba baby Nurhana 5A site main open amadi ahanba baby Liana 5A site under 13 45 kg hodokpagi tharom ama KSDC ground chinglem na pangthokre tournament hodokpagi tharom aduda IT and the Frontier Organization NPP Manipur General Secretary Laitonjam Jayananda Khomidok Social Development Club ki President MD Samir Shah Elai Amu Amadi Kairang Khomidok Gram Panchayat ki Hanagi Pradhan Chesabam Nurjaman Elai Deni Yauna Masak Naiba Miyok Kayana Presidium member oina saruk yakhi Tharom adugi wangang roi singna hagolak liba naha singna phattaba lami thadoktuna sana khotnabada mai onchinduna mating leiba society am ohenba mathau tai haibagi matangda mamal yamlaba wafam kaya phongdoktuna tilliba miyam butahanke Kami biramba madi ngasi tindir bimyam purmana thagat thoidendo ne kai thumne jaraba samasa sida sum mang thakliba punam asisu koi sum to a chomda ba tanda la sha to kai tin jaraba Pradhan Viramba Madi Nasi Tindir Bimyam Purmana Thagat Thoidendo ne kai thumne jaraba Nasi Master and Management Deputy Director Musoi Nikai Kudiriba Babu Kudima Amadi Jajoi Biduna Referee Kombiriba Punamatu Aina Moraka Dada Boina Miamda Pito Janing Madi Sanara Singi Tamuida Makoi Tang Akoi Sport Sigi Makai Rum the Chapatamba Sanaroi Kamangasi ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯀꯌꯥ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯀꯗꯕ ꯅꯍꯥ ꯀꯌꯥꯁꯤꯡ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯃꯣꯏꯗ ꯏꯟꯀꯔꯦꯖ ꯇꯧꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯤꯛꯇꯛꯅ ꯁꯤꯟꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯔꯤꯌꯦꯜ ꯅꯥꯏꯅ ꯆꯠꯊꯔꯛꯄ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤ ꯂꯦꯞꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯂꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯃꯗꯤ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯔꯛꯀꯗꯕꯁꯤꯡꯁꯤꯗ ꯃꯁꯥ ꯃꯎ ꯐꯕ ꯑꯗꯨꯒꯨꯝꯕ ꯁꯥꯟꯅꯔꯣꯏ ꯄꯨꯊꯣꯛꯄ ꯉꯝꯅꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕꯅꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯃꯥꯖ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯅ ꯂꯩꯆꯨꯗ꯭ꯔ ꯂꯩꯈ꯭ꯔꯕ ꯁꯃꯥꯖ ꯑꯁꯤꯗ ꯁꯨꯝ ꯃꯥꯡꯊꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯁꯨꯝꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥꯅ ꯄꯨꯊꯣꯛꯂꯒ ꯑꯩꯈꯣꯏ ꯗ꯭ꯔꯒꯇꯒꯤ ꯑꯦꯗꯤꯛ ꯑꯣꯏꯈ꯭ꯔꯕ ꯀꯌꯥꯗꯒꯤ ꯀꯟꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯁꯣꯝꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯁꯥꯟꯅꯔꯣꯏ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯀꯩꯅꯣ ꯋꯥꯐꯝ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜꯂꯧꯐꯝ ꯑꯁꯤꯗ ꯌꯥꯝ ꯁꯣꯠꯊꯅ ꯌꯥꯝꯅ ꯅꯦꯝꯅ ꯄꯔꯁꯦꯟꯇꯦꯖꯁꯤ ꯌꯥꯝꯅ ꯂꯩ ꯑꯗꯒꯤ ꯏꯖꯨꯀꯦꯁꯟ ꯂꯣꯝꯗꯁꯨ ꯑꯩꯈꯣꯏꯅ ꯃꯥꯏꯁꯤ ꯑꯣꯟꯁꯤꯜꯍꯟꯅꯤꯡꯉꯤ ꯁꯥꯟꯅꯕ ꯈꯛꯇꯅꯁꯨ ꯌꯥꯗꯕꯅꯤ나 ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯁꯤꯗ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯃꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯑꯗꯒꯤ ꯁ꯭ꯀꯣꯂꯔꯁꯤꯡ ꯈꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯍꯨꯝ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯕꯤꯅꯕꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯩꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠ ꯑꯩꯈꯣꯏꯒꯤ ꯂꯩꯇꯣꯟꯖꯝ ꯖꯌꯥꯅꯟꯗꯁꯨ ꯆꯤꯐ ꯒꯦꯁ ꯑꯣꯏꯅ ꯉꯁꯤꯒꯤ ꯐꯝꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯏꯁꯥ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯍꯥꯛꯅꯁꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔ ꯇꯦꯟꯁꯟꯖꯔꯤ to a chomda ba tanda la sha to kai tin jaraba
चलो